Ishor gi ming da tabiriba mayambo amuka taram na okchari Ishor na ikoi bo loina biduna amuka ikoi gi anauba hapta amuka ikoi gi bibire ngasi ikoi hapta taret subani lesson number 7 para asigi maming na the covenant with Abraham. The covenant with Abraham. Abraham ga Ishor ga gi marakta yana ba ama warip na ba ama purakhi bagi maramda ikoi na ngasi se sumay na tamgani. Hoy ngasi aikoy gi parana aikoy bu pibi ba memory text asi Genesis chapter 15 gi verse 2 Genesis 15 gi 2 da sumay na haye muktang yang say but Abram said Lord God what will you give me saying I go childless and the heir of my house is Eliar of Damascus masigi memory text asi Abram na ishor na mangonda Nangi na chano pa ama pibigini hay na wasak pikar ba ado thungdra ba kanda Abraham ge wakanda doubting na ba disappointment bukning kai ba magaloy na Ishor da hangi ba wahang ni Ishor ay na angang layta na laybasin nang naugre nang naigi damag kari pibigini ay gi layja ba hay ba bu ay gi ear oirak kadaw ba ay gi charon suron semlak kadaw ba ay gi dara semlak kadaw ba ay gi sampati phanghaw kadaw ba hay ba minay no pa ay gi minay oiri ba Damascus tige lakpa Eliar khak da ngaire atopa amata sulaytre hay na Ishor da wahang pawhang tawkiba adugumba memory text to ay koy gi ngasi pi dun laye Hoy amarak tadi ay koy so Abraham gumna Ishor da wahang hehek hangba matam laye ko aduna Abraham na so dubak magi wakhanda jingna ba layraga father of faith thaza bagi mapana phawba asigi wahang se Ishor da hangki Abrahamic covenant asi Bible da ani shuba covenant ni Ishor ga mi ga gi marakte yana ba purakiba warep na ba purakiba ani shuba ni ahan ba na ikoi na khangi with Noah ga Ishor na covenant sem laga prithibi ase amuka ai na ising ichaw na manghalaroi aduga taibang pan gi laymai khuding magta na koi sandok laga ta kroko pan kroko haina Ishor na covenant sembi ki aduga Abraham da amuka Ishor na covenant sembi basina nangi damakta aina promised land wasak pi ki bra lamdam adu pibi gini amasung nangi na cha no pa ama aina pibi gini amasung circumcision unkak pagi thabak asi tawgadabani haibagi covenant warib na ba asi Ishor na Abraham ga semki Abraham asi karamba mira haina ikoi na munna yeng maganda maha asi he is so passionate about the salvation of the wicked Sodomite Sodom sing na phattaba na thalaba mi sing na mangki gadaba adu da yamna manghanning da ba Ishor ngonda haijan nonda ba mi gidamak da khanbi haiba adugu manupa ama oirmi Abraham asi aduga amuka mahangna magi nupi Sarah Hagar amasung Lot manaw nupa Lot pu yamna nungsi jaba caring yamna care tawba makhoi gi damak da khanbi haiba adugumba nupa amasu oye aduga loina na he is hospitable lamlan ba singbu pizza pithak haiba losin bi ba haiba yamna mi atopa bu lamlan ba singbo hospitality yamna pi ba haiba adugumba nupa amasu oiki aduna masigi context asida aikoi ni yenga Abraham haibagi maming exalted father wang na thangat pi khirba mapa haibagi title adudigi Ishor na mahaki ming ache on thok laga Abraham father of many nations jati pumna maki mapa oishunu haina Abraham bu Ishor na haibi ki hoy masigi title Abraham da pibi riba title jati pumna maki mapa oishunu haibagi title Ishor na pibi riba se aikoi na saying na yengsin bakanda masida Ishor gi interest to save all humankinds miyoi ba jati kuding magpo Ishor na kanbige haibage magi interest layba ado ikoi na uwe Abraham gi mingthon biba matamda meaning jati pumna maki mapa oishino Abraham na jati pumna maki mapa oirabadi Ishor na mi kuding magpo jati pumna magpo kanbige habse Ishor gi apamba laye Hoy, the faith of Abraham gi thaza bagi maramda ikoi na amuka yengba matamda Genesis 15 gi verse 1 through 21 amasung Romans chapter 4 verse 3 4 9 amasung 22 da yengba kanda Abraham gi thaza ba du uwe aduga loina na what it means to live by faith thaza bagi mapan na hingada bani haibse karam haina hingada bra
karamba mawong da hinglaga ikoi na thazabagi makha da ikoi hingre habse khanggadabra habse Abraham na hairiba memory text I mean Bible texting aduda Abraham na mayek se na takpi aduga Abraham ngonda ishor na nang sacrifice ceremony ama irat puja gi thaudok ama nang singadabani haiki besigi maru oi besina karira haibda ikoi ngaktang yengsi ishor na Abraham bu nangi damakta aina an heir nangi sampati lohhogadaba nangi dara pigadaba nangi I mean nangi dara oina lakadaba charon suron lakadaba aina bibigani haina ishorna Abraham ngonda khumbi ki aduna mahaki haksang maktagi poglakadaba angang ama lakani ko haina Abraham bu Genesis 15 gi verse 4 da ishorna haibi ki Abraham na ishor gi wa adu thaja ki ichini nausing verse 6 Genesis 15 adu di yemaganda Abraham believed God ishor bama thaja karamaina ishor bama thaja bra yamna phajana ikoi ge Sabbath school na describe tawbi explain tawbi kri haibra hair Abraham na ishor bu thaja base magi damakta macha ama pibi gini haina Abraham na thaja base karamaina thaja bra hair Abraham mahaki dharma chenba adu yenglaga ishor na mahaki promise wasak adu thunghan gani haina Abraham na thaja de adubu Abraham na thaja base di karira aina kaya muk dharma chenda ba oirabasu aise unrighteous oijarabasu ishor ge righteousness adugi makhada mahaki promise ase fulfill tawgani haina Abraham na thaja ki hai ichini nausing yamna phajaba wa haine asida haire base Abraham gi thaja base mahaki dharma chenba duna ishor ge wasak se engonda thungani haina thaja de adubu ishor ge dharma chenba duna mahaki wasak adu magi punsida thunghan bigini habse Abraham na thaja ki hai This tells us, masina ekoi da takbi rib sekrira, what kind of faith Abraham have. Abraham na ngonda layri ba thaja ba sekramba makhan gi thaja bribe da ekoi na masidi gi su uba pangin. Aduga madugi thaja ba mak Abraham ngonda layki ba thaja ba mak to ichini nausing ekoi da su lay pham thoi. Ekoi gi aphaba adu yelga ishor na ekoi da bor pi ga da banate. Adubu ishor gi aphaba gi matung inna ekoi da bor pi ga da bane habse Abraham gi paradi gi ekoi na seng na uwe. Asigumba thazaba Abraham gi asigumba thazaba se yamna extraordinary oye matam aduda amasung yamna strange ama oye ingangak pa mina tawna daba thabak oirame matam adugi ancient Egyptian gi culture di yenglabdi Abraham gi thazaba se pura onna taina bani haibadi matam aduda for example hairaba kanda mi amagi punsida ishor gi aningba apamba adu thungan ge hairabdi mi amagi dharma chen badu hena ishor sing ne yenge haina Egyptian gi culture de later meaning adudigi meaning di you have to earn salvation aran khubam haibase nangna suraga nomlaga nangi aphaba aduna nangna laigadabani haina hairame matam adugi culture da adubo Abraham na madugi onna taina bada ichini nausing salvation cannot be earned salvation aran khubam haibase aikoi gi aphaba aduna aikoi na laiba ngamde adubo salvation have to be received by faith adubo aran khubam haibasidi aikoi ngonda ishor na khudol oina pi khraba adu thajaba amaga loina na aikoi lowgadabane haibse Abraham na takpirame hoi Abraham ngonda ishor na nangi nacha nupa ama aina pigini ko haina wasak pi khrabagi matungda ishor na Abraham ngonda hai haujikti nang sacrificial ceremony ama irat puja gi thoram ama nang pangthokro haina Abraham ngonda ishor na hai ki masigi Irat puja ishor na tawo hai base kari gi damak tawbra hairaga mioi ba se humans are saved by grace thousal gi mapal khaktana aikoi hingada baniko aduga the gift of God's righteousness ishor gi dharma chenba aduna aikoi gi damakta khudol oina pibi khraba kanda aikoi hingada baniko haibda utningai gi damakta Abraham ngonda masigi irat puja ase tawo haina haiki irat puja gi thodok sing sin mayam da aikoi ni yengba kanda yamna ngakpa ama aikoi na thengnei masida aikoi gi ceremony ado chumna irat puja khak tawba adu natraga masida specific message ama aikoi gi damak Abraham gi damak pirame amasung aikoi gi damak su madu oye Maduda aikoine asmaine yengba kanda sacrificial animals irat puja tawkraba yaw hameng sing adugi mathakta vultures nong thakta atiyada paiba uchek singna makhoi ngonda pairaga chalaga ngasai gi irat tawkraba puja tawkraba adugumba sa sing ado charaga chatpal charaga laiba adugi sin saktam ama aikoina haujiki aduda uwe Madugi meaning de karira haibraga ishorna Abraham nangi descendants sing nangi nachana su sing nangi charon suron sing foreign land masak khangda ba
Atopa lamdamdan na kung makoising ase minay oy na for 400 years sahi chamari layru na ni ko haina takpa ni haya ishor na. Amukahan na hay geng ngasay gi sacrifice tau kraba sa singi matag to uchek sing na pairaga charaga layba aduna takpa se krira harga Abraham gi descendants sing charon suron sing na koi minay oy na chahi chamari layru rani haibadu utpani hay aduga amuka in the fourth generation chahi chamari adu loira kraba kanda aina promise tau kraba lam khun adudam na koi amuka halakani haina ishor na utpi ki aduga the last sin Howzike sacrificial ceremony adu irat puja adu gi iroi basin adu da ekoina yamna dramatic oiba ama so uwe ada duda a burning torch mai hauba mai bun amana pairaga adum chalaga ngasai gi irat puja taw khrba sa ani adu gi marakta adum passing through adum pairaga adum chatlaga leibadu uki maduna takpasina karira haraga ishorna Abraham gi descendants singda Nakoy damakta ay na promised land adu pigini ko haibdo ay na soida na thunghan gani haibdo utningay gi damakta maybun aduna ngasay gi sacrifice taw kraba sa adu gi marakta passing through chatlaga layhan bani hay masisi amna prophecy oy ba prophetic oy ba amagi sin ama oy na Abraham da masigi sacrificial ceremony se pangthokhan ki madu loira ba kanda Abraham ngonda ishor na hojikti promised land wasak pi kraba lamdam adu gi lamkhai boundary adu utpi ki Aduna masige prophecy asina Israel masasinge homeland Canaan promised land ado phangani haiba adu khak natraga madugi wangmada for the future aikoi tungda lakadaba aikoi gi damak chu message yamna piraga leye madudi karira Abraham gi macha masu singna Canaan haiba lamdam adu changlaga logani pangani haiba sina aikoi da takle bisi de karira aikoi na end time Prithibi ase loisilakpa matamda ishor gi aran khubam salvation ase aikoi mayam da pi khraba kanda aikoi amukka hanjillaga ngasai gi garden of eden gi phibam aduda aikoi amukka pangani haibda utningai gi damakta masige prophecy ase ishorna Abraham da tawhan khibane haina ngasige Sabbath school na takpiri Hojik mathangda amukka Abraham's doubt Abraham na hojik khakda aikoi na Abraham gi thazabagi wari adu takrabagi matungda Abraham miyoiba ama oina Mahak ki punsida doubt singnaba ishorna haibado thazadaba haibse Abraham gi punsi tangkak to so amuga thengnaki akoina Genesis 16 gi verse 1 through 16 aduda paba kanda Abraham na kari gi damakta ishorna nangi na chapi bi gini sarana khoi ani angang laigini haibado indraga magi Sarah gi haiba illaga Hagar da makri gi amuk chatkibra haibado akoina uba bhangi Aduga masida Hagar amasung Sarah asina karamba attitudes of faith thazaba karamba thazaba do utpi bra haibadu so ekoi ngakting yengsi Abraham na ishorbu doubt singna khraba ishor gi wa adu thazadraba matamda mahaki damakta an heir magi imung adugi sampati lo hogadaba magi dara oina lakadaba adugumba amma pibi gini haibadu thungdraba kanda Abraham na ishorbu chingna ba hoki doubt thazadaba lairak le haraga magna magi minai nupa a layer adubu magi air oi hananaba kanna hotna rakhi aikoina memory text adudu pakre Abraham gi wahang adudagi so aikoina uwe aduna ishorna magi damakta aina masi nangbu thunghanbi gini ko haina kayarak wasak pi khrabaso ishor makna hai bi khrabaso Abraham seemed to lose his faith maki thazabado mangki bagumna thoki Abraham wanda tapna Abraham na ishorna haiba do thazaraktre haiba singa sige Sabbath ko na so hai aduna mahak sahi ahan oikraba kanda magi nupi aduna su ahan oikraba kanda ishorna angang laigini habse leira roida oithokla roidra habse Abraham na chingna ba hoki aduga zamanana Sarai na sukari dawe feeling hopeless asa laidaba migumna lakre oigadaba mandre da ishorna haibi ribse aigi ipu roibaga aikoini na angang laigini habse leira roida habge jingnaba asa laidaba ama oirak abdugi wakhan adu leire hairaga mahangna mahaki nupa adubu nahangna Hagar adu da chatlaga surrogate ko magi substitute ama oina Hagar adu chatlo Hagar adu chatlaga angang ama laihan kro dara sidi muthan be yade haina Saraina magi nupa da haiki masigumna magi angang nupi amana angang laitraba kanda nupi amada angang
magi dara semba haibse ancient near east te yamna chatnabak yamna common practice oiba adugumba culture oirami adugi culture mak adu laurga sarai na magi nu babo hagar de chatlo haina haiki masi se asumaina miyoibagi mityeng dadi Abraham na hagar de chatlaga angang laikre Ismail porakre masi sina kri da we human strategy asina ishorgi wa aduda thazaba adudigi di hena human strategy asina hena phaida haibigi thazaba se Abraham amasung sarai da lakhi ko ishor na angang laigini habdo thajadraga as ishor bu mateng pangbo oina ko helping God natraga alter God's plan ishor na makhoi gi damak ta laikhraba plan aduda makhoi na on thoraga ishor bu mateng pangga masidi aikoi gi angang de laidaba yade haina human strategy pusin ba aduna ishor bu thajabadagi di hena phaida haibagi wakhan se laki masigi passes asida aikoina ubase Sarai amasung Abraham se aikoigi ipa ipu oikraba aikoigi Adam amasung Eve ki character ga chap manai hana ngasigi Sabbath school na haye Sarai ase Eve gumbani yamna active oye aduga amuka Abraham ase Adam gumbani yamna passive oye magi nupi na haibadu inki Sarai na haibadu Abraham na inki Eve na haibadu Noah na in Adam na inki chap manana character adu aikoina uba phange Madudagi low thore harga Apostle Paul na ikoina Galatians chapter 4 verse 23 to 26 pawbada works versus grace thabak ki mapal na aikoi gi aphabagi mapal na sarga leibak chatkadaba natraga ishor gi thaujal gi mapal na sarga chatkadaba gi maram da Galatians da Apostle Paul na su hojiki Abraham among Sarai gi wari adudi low thorga masisi su mayek seng na aikoi bu takbi du na lei adugi matungda ishor na hojikti Abraham na ishor bu chingna khrabagi matungda amasung Hagar sibo Abraham gi yum digi tan thokrabagi matungda Hagar ngonda God appears to Hagar ngonda ishor na laki masi se very unexpected appearance of God ni ishor na Hagar da lakpase mina thaja da ba yamna expect do da ba I thaja bagi wang mada Abraham ishor na Hagar ngonda laklaga haiki masina ishor na Hagar da lakpasina kari takpi bra harga miyoi bana ishor dagi kaya muk lamna chatke hotna rabasu ishor na aikoi gi damakta haina aikoi gi nakna laibase ishor na pame habase utpane hai ko Hagar ngonda ishor na chatpase kari bu takpi bra harga miyoi bana kaya muk ishor digi na thairaga chen ge harabasu God's present ishor na aikoi ga loina na laibado pame habase utningai gi damakta Hagar ngonda ishor na lakhi bani haina Sabbath school na khra point oraga laye hojikti ishor na Hagar da chatlaga ishor makna haiki Hagar nangna chanu pa ama laikhrani ko magi maming ase Ismail kaugani aduna Genesis 16:11 gi matung ina Ismail haibagi mat artha di ishor na tabi khre haibani ko haina Hagar ngonda ishor na haibi ki asidige ekoi amuka kri tamjaba phangser lack of faith like Abraham gumna thajaba adu ekoi su marak manglaga lairibra ekoi gi punsi da ishor na asinang gi pigani haina promise kaya amuk tawkhrabasu nang aina haiba illabadi nang gi punsi ai phagani haina ishor na promise kaya amuk tawkhrabasu ishor gi promise adu ngaiba ngamdraga ekoi gi thajaba se mang tharaga laibra Are we trying to alter God's plan in our life? Aikoi gi punsi da ishor na thamgraba plan ado aikoi on thokningai hotnaraga leibra or are we trying to help God to fulfill his promise in our life? Aikoi gi punsi da ishor na nangi dama aina asi tawbigini haina wasak pi khraba do ishor gi wasak pi ba matam ado yaudringai da ngai ba ngamdraga ishor gi wasak pi ba se aisu khra mateng pangsin ge haina aikoi gi thabakna ishor ngonda mateng pangningai hotnaraga leibra asigumda tawrabadi aikoi su Abraham gumna aikoi gi thajaba se mang tharakani habse ngasi gi Sabbath school dagi aikoi na sengna uba phange the sign of Abrahamic covenant Abraham da ishor na khudam warap na bi khiba yanaba ma yat khibagi khudam adu karira haibadu Genesis 17 gi verse 1 through 19 amasung Romans chapter 4 gi 11 da aikoi na uwe masida significance of circumcision aikoi unsa kakpagi maru oiba masigi yamna significance oiba se karira haibasisu aikoi ngakting yengminase hoi housing makta aikoi na Abraham se kayamuk thaja dabra ma ki thaja base kayamuk wat pra haibase aikoi na Genesis 16 aduda ukre ma ki thaja ba aduk ki mati wat par gi maramna Abraham's spiritual journey with God asigi flow ase mangkre taptharakre tatkre
ईश्वर समदन चलिबा लंबी ईश्वर समदन चलिबा जर्नी अदो महाकी थाजबा मांगलकपगी मतुंग इन हौजिकति तत्ख्रे मदुना मरम ओइरगा ईश्वरना अब्राहम ने ईश्वर बु चिंगनबे हेक हौरपा अदुदगी ईश्वर नसु अब्राहम गोंदा ngang खिरमदे mahak silent oina matam khara ishwar adumak laiki adubo but now God again spoke to Abraham bu ishwar na amuka thirak laga Abraham mon na ngangbi God reconnects with Abraham. It is not Abraham reconnects with God. It's in housing Abraham na ishwar ngon da amuka samna ningai Abraham na ishwar da changjarak panate adubo Abraham ga samna ningai haina ishwar na hot na rakhi God come in seeking of us. Ishwar na ekoi buthi duna la ekoi na New Testament the gospel sing the pa bagan ishwar na Jesus Christ na lak pa se mangkhra ba sing adu buthi ba lak pani hai bagumna ishwar na Abraham bo amukka magi covenant adu da jingsin ningai haina Abraham buthi raga ishwar na amukka reconnect tawki magi thaza ba adu amukka Abraham on the pi lai haningai hot na rakhi as a sign of a covenant hojik to warep na ba wasak na ba ama lai ki ba adugi khudam ama oina Abraham on the ishwar na circumcision unsa ka o hai bese Abraham on the ishwar na hai bi ki meaning of circumcision se mostly widely debated ni kari gi damakta circumcise tawbra hai bese yamna debate tawraga leiba amani adubu ngasi ge Sabbath school na ekoi bo takpi bese karira circumcision involve shedding of blood Exodus 4:25 Ekoina unsa kakpa matamda masi circumcision tawba matamda ekoi shedding of blood e ta ba hai basi yawe masi sina ekoi bu takpi basi karira hairaga ekoina unsa adu kakpa ganda e ta bi ba asina ekoi gi pap adu kokpi bani hai basi uhan bane Jesus Christ na cross matakta laklaga ekoi gi damakta siraga magi e aduna ekoi gi pap pum namakto cham thok pi ki habdo madubu uhan na ba circumcision ase tawo hai ki bane Aduna Romans 4:11 the yang baganda God's righteousness was imputed to us. Jishu Christ gi ishor gi dharma chen bada ekoi ngonda thamjin kre laihan kre karmaina laihan ki ba Jishu Christ na cross mathak da ita baduna laihan ki ba aduna ngasi Abraham bu circumcise da wo hai ba gi meaning de i tabi ba yaudana pap kok pi bangam de amasung Jishu Christ la ga i tabi gni hai ba u hanningai gi damakta circumcision asitawo haina ishor na Abraham on the high key spiritual promise of salvation for all the people of earth miyoiba taibang pan gi laimai da leiriba miyoiba pumna makpu ishor na kanbina na bagi plan amagi makhada ishor na Abraham ga covenant warep na ba yana ba ama adu purak pi khibane Abraham bukhak ta kanbiningai amasung magi macha Isaac bukhak kanbiningai haina Abraham ga covenant adu semba nate adubu taibang panda laiba mi jati pomna makpu kanbiningai haibagi plan ama lairaga ishwar na covenant adu sem khibani hai aduna masigi covenant ase kramaina thung halak kibra miyoiba jati pumna makpu ishwar na kramaina kanbi bagi thabak ase chathaba hokibra haiba kanda ekoina Abraham gi maming amasung Sarai gi maming hongkiba adudagi uwe ekoina manthak ta su pankre Abraham haibagi artha di exalted father wangna thangat piba mapa haibani adubu Abraham dagi nangi mingse ngasidi Abraham dagi Abraham haikrani ko father of many nations jat pumna maki mapa oikrani ko haina ishwar na haibi ki Sarai haibagi artha di my princess aigi ningthaugi machanupi haibani adubu Sarai nangi ming asisu amuka Sarah haina onkrani princess for all mi pumnamaki ningthaugi machanupi oikrani haina ishor na haibi ki makoi ani gi meming on thokpi ki ba aduda aikoi da masida ishor gi plan adu yawe haibagi meaning Abraham na karigumba jati pumnamaki mapa oikrabadi by him or through him Abraham gi mapandagi mi pomna makpu ishor na kanbi bagi thaurang adol thungningai gi damakta Abraham gi maming Sarai gi maming ase ishor na on thoraga mi mayam bu kanbi bagi thabak se chatharaki haina hai the promised son wasak pi khraba machanupa circumcision ase Ismail bu khakta tawo natraga Isaac bu khakta tawo natraga Abraham khakta tawo haina ishor na haide adu bu masidi for all the males of Abraham's household ko Abraham gi imong da poklakpa nupa macha makai circumcision ase tawgadabani haina Genesis 17 verse 23 digi 27 phawdo aikoina uba phangkre meaning masiga artha di aina hojikta hai khibagumna mi pomnamakpu ishor na kanbi bagi thabak ase paikhat pe yaningai gi damakta nangi
imungdigi poklakpa nupa makai ase circumcision tawgadabani haina ishorna haibiki amuka aikoina Genesis 18 verse 1 through 15 da lakpa kanda amasung Romans 9 gi verse 9 adudi yengba kanda the lesson of hospitality lamlan ba singbu lang phai chat ba singbu aikoina nungsi bi ba pizza pithak tawbi ba showing hospitality makoi gi awa anang da aikoina attend tawbi ba asigi kana ba asigi tong jaba se karira haibigi wari du sai koina uba phangi aduna aduga amuka karigumba nang aina hospitality asi lairabadi mi bu pizza pithak pa se haiba se ai koingonda lairabadi ishor na kari tawbi gadra Abraham na mi bu pizza pithak haiba lamlan ba singbu lausin bi ba haiba aduda ishor na kari khumbi khibra ishor na kari tawbi khibra haibda ai koi khazik tang yengsi hoi Hebrews 13:2 gi matung inna lamlan ba ahum sergadut ahum hairase lamlan ba ahum na lakhi ba adu Abraham na makhoi se kanara ishor gi sergadut la natraga icham chamba mira haibse makta sengna khangki de hai but still adubu mahang na makhoi sing adubu ishor mak pu okpagumna mana okpi ki hai Abraham na aduna maha ase magi tent door dambur na khanba yum aduda mana phamlaga leiba matamda yamna sakhraba nungthin amada phamlaga leiba matamda visitors khara lakpadu mana uki lamlan ba lakpadu uki desert ki lamda aduna desert ki lamda yamna sakhraba nungthinda lamlan ba langphai chatpa lakpa haibse yamna rare oina thokpa pang thok taba yamna toina laktaba adugumba gi sin ama oi khoina uwe adubu adumaina oibagi maramna lamlan ba sing stranger sing toina laktaba mafamduda lamlan ba ani ahum lakpa hek adu ubaduda Abraham na longing to meet them makoi bu unaningba gi thamoi ase mangonda phau ki hai hoi Abraham matam aduda chahi 99 yokre adubu he ran towards the men lamlan ba sing do lakpa uraga mahakna makoi gi manakta chen lega chatle hai ne ko isini nausing mahan oikre 99 years oikre manakta laklaga hangbodo mana ngaide magi yumda phamlaga ngaide adubo lamlan ba lambi da lakre habdu uba kanda ahan oirba mahna chen ki kayamuk thauna leibra kayamuk lamlan ba singbu lowsinning bra habdu akoina masidigi uba phangi aduga mana makhoi adu kanara habdu khangdraba phawbada mana makhoi gi dugi marakta Adonai my Lord haina Genesis 18:3 da mahana kauki Adonai habgi mingthol ase ishor bo haibani makoi adu ishor da habse Abraham na khangde but still adu sing adu bo respect to bo oina ishor makni ko haina lowsilaga mana Adonai my Lord haina Abraham na kaubi ki aduga amuka Genesis 18 verse 6-7 de yang makanda Abraham ase he rushed around to prepare a meal for them makoi gi chaningai thakningai gi kari wat kadra na mana chenthok chenchin tawrga yamna concern tawrga Abraham na lamlan ba sing adu bu lowsin bi ki aduga Genesis 18 gi 8 amuka pa ba kanda he stood next to them attentive to their needs and ready to serve them makoi gi manang makta leplaga makoi gi kari darkar laibra kari haira kadra habdu ngairaga makoi gi seba tawningai ngairaga lai hai isini now sing Abraham gi mahaki tawriba action sing ado ekoina dum khallagi yengba kanda nang ai oirabadi tawba ngamgira ko lamlan ba singbu kayamuk mana phajana treat tawbra kayamuk respect tawbra ishor bu mak lowsin bugum na mahak asi Abraham na hospitality ado so tawki aduna showing respect and care towards strangers lamlan ba singbu ekoina khangda ba singbu ekoina respect honor tawbi ba ikai khumna bi ba makoi bu luna chana tawbi ba haibse chumna phajaningai khak tawbu natte hai adubu it is a religious duty masi se dharma gi duty tawpham thokpa thabak amagumna tawgadabani hai kari ekoina tawri ba se mi sing adu da tawba natte ko adubu si se ishor makta tawbani ko haibi wakhalon da tawo haina Matthew 25 gi 35 through 40 adudigi ekoina law thokpa ngame ko aikoina lamlan ba singbu treat to bukanda ishor bu makne haibi go khansi yauraga aikoina tawgadabani hai aduna marakta di ishor da miyoi bagi marakta laklaga aikoi gi marakta tin base kramai kari phibam da laurga lakbra haraga God always or often take the form of hungry and needy foreigner laira chudana raba aram bana thallaba khaurang bana thallaba amagi saktam laurga ishor na aikoi ngonda hek thungbani adubu awanang taraba singbu pizza pithak piba generous pukchel chawraga pizza pithak piba mi sing oina ishor se display taude ai masi se amuka hanna haige ishor ase matam ayambada laira chudatna bagi saktam lauraga aikoinda lae
adubu ishor asidi adugi onna taina ba ishor ase lairaba singbu pija pithak haiba mi amagi saktam da laude adubu lairaba singi saktam da lauraga lai aduna maram oiraga awa anang taraba lamlan ba wana lakpa sing adubu aikoina treat tawba haibse ishor bu mak treat tawba ne haibse aikoina khangpham thobe hoi sara ishor bu thajakhide nangi na cha lairani haibaga da mak thajakhide ai ahan oikre masi oithokla roida haina mak thajakhidre aduga ma lotlaga ma nokhi aduna Genesis 18 gi wari ni masida madugi mahaki skepticism doubt chingnaba laiba thajadaba adugumba aduda tanja laure harga ishorna mahaki thajadaba da ishor gi thajaba asi laye he haibna ishor ngonda aruba kari laibra ngamdaba kari laibra ngamme haibdu utningai gi damakta ishorna mahaki promise adu thunghan ki haina asarai gi thajadabagi marakta ishor karigumba aikoina ishor oiramlabdi mana thajadabani na tawbiroida aikoi miyoibagi marakta oirabaso mana thajadradi ai tawbiroida mana adu pamdradi aina tawbiroida haina aikoina hekto edubu ishordi mana pamdabagi duna maram oiraga ishorgi thabak achauba adu pamthorga mabu thajahanba pamhanba haibse ishorgi strategy ama ane haibse so aikoina use iroi loibada Lot in Sodom Gomorrah manghanba matamda Lot Pukramaina tauki Kramaina Lot asina Sodom Gomorrah da panki haibdo aikoina moktang yengse Genesis 18 verse 16 dagi Genesis 19 verse 29 pau da Lot na Sodom da panki bagi wari do aikoina uba phangi Ishor na Abraham ngonda laklaga Abraham nangi dara lairani ko nangi na chapirani ko aduga nangi dara na taibang pansin thungna palani ko haibagi aphaba wapau puraklaga Abraham ngonda haibaganda Abraham na yamna joyful oina enjoy tawraga o asengbara adura haina hangbagi mahutta aphaba wapau nangi na cha lairani haina purakpa matamda Abraham na kari tawki mahagna the fate of Lot in Sodom magi nephew manaw no pa Lot Sodom da laiki bado adugi marai bakse kari oirakadra Sodom ase kanbiyo Lot pu kanbiyo haibge lomda ishor bu kanna haijaba nonjabagi thabak adu chatharami magi aphaba wapa odumana na thairam laga mangki gidaba phattaba sing adugi dama maru oina magi manaw no pa gi damakte ishor da haijaba nonjaba ase Abraham na kanna tawki aduna Abraham ase ishor ngondagi lakpa prophet ishor gi apambado miyoibada reveal tawba khakta natraga miyoibagi asonba phattaba kaya gi behalf da makoigi damakta leplaga ishor makoibu kak ngakpiyo haina intercede tawbiba adugumba prophet amani hai amuka hanhaige Abraham ase ishor gi apamba so asiniko haina miyoibada tak thokpa adugumba prophet ama oiba adu khak natraga miyoiba phattaba singi damakta leplaga ishor phattaba sing asibu kanbiyo haina intercede tawba ngamba adugumba prophet ama suni Abraham ase hoi Abraham na taseng na mag ishor bo challenge tawe bargain tawe karigumba Sodom da miyo yangkai lairedi kanbigera kunthra lairedi kanbigera kun lairedi kanbige tara lair bhawba kanbigera kanbiyo ishor makoibu mi tara adugi damakta Sodom ase nang na manghan biganu haina kanna bargain tawki ishor manda Abraham ase hoi adu boy koina wari adu loina khangre miyoi tara phawba laikide Sodom da ishor bo thajaba ishor na kanbiba yaba miyoi tara phawba laikide haibase aikoina u aikoina Sodom amsung Gomorrah manghan bagi wari adu aikoina phajana paba kanda sargadut ani aduna Sodom adu manghan lagi haina lakpa kanda Lot ngonda warning asi tawki aikoina laibak ase manghan lani ko na khoi chathokro haina madugi matamda Sodom hairba lamdam asida kayamuk phattabra haibse aikoina yangba kanda the wickedness of Sodom ase aikoina compare tawningai karishu leide haina adukki matik phattaba lamdam ama oiram ki aikoina khange makhoi bu pawbo chingthorga hatningai thorang tawki bagi wari do aikoina loina khangre aduna Sodom gi phattaba haibse adukki matik phattaba leiba ama oikibagi that become one of the reason why God destroyed the land maduna adukki matik phattaba aduna maram oiraga Genesis 15:16 adude yengbaga ishorna madudigi makoi se phatmandre makoi asibu taibang pan ge laimai digi makoi bu muthatlage habagi decision ase ishorna lawkhibani hai Patriarchs and Prophets page 157 158 de yengbakanda Sodom asi bumanghan ningai haina sargadut singna lakpa matam adu the Sodom da lairiba mi sing se kramhai tawbra hairga prosperity and pleasure seeking yamna chaningai thakningai waterga lempana laiba
lamdam ama oina pale hairga pleasure seeking ko nungai ba chaba thakpa ngauba lohong duna tawba asigumba da yamna thona leiba passing to and fro chen thok chen chin tawrga karam tawradi nungai gera haina pleasure seeking na pik thalaba matam oiram khi hai madugi matam mak tu da sarga du sing na Sodom ase manghan ba lakpani haina a spirit of prophecy na hai hoi wari to koi na loina khangre in the end iroi loiba matam da Sodom da mioi tara phau lei da bagi da mak da Sodom ase manghan ki adu bo Lot magi nupi amasung magi macha nupi ani adu khak da ishor na kan bi khi adugi matung da amuka Lot ki nupi phau ba amuka Sodom ki aphaba aduda mitarurga maha susu mangki aduga maha ki son in law machanupi ani gi nupa adusu Lord ki warning ishor ki warning adu tadraga Sodom da leiraga mangba adudi yawgi aduna ishor na Sodom mangan base reverse tawhan bane hai prithvi Sodom gi leiba adu muka reverse no hanba hanagi pibam adu lakhaningai ishor na manghan bane ha light in the time of flood Noah's flood Noah gi ising ichau asina ekoi jet ki Sabbath tam ki bagumna Noah gi ising ichau asina prithvi asibu muka reverse no hanba on hanba du taw bane hai masige on han mase ekoi na Jude ke 7 da pa bakanda Sodom manghan ki ba asina ekoi bokri takpi brahar ka taibang pan ase loisilak pa matamda masigi prithvi asijo muka reverse tawrga Eden garden gi nature adugi phibam aduda muka hanjilla khangani haibase Jude 7 dagi so ekoi na uba phangi Sodom manghan ba sina ngasi ekoi paliba ekoi gi ishor na laklamdai da paliba sing da kari para tambibra Sodom manghan ba adugumna ekoi gi prithvi asisu manghan gani kari gi manghan khibra Sodom adu to reverse amuka on thokningai nau hanningai adu na ngasi taibang pan ase ishor na amuka second coming laklaga ishor na manghan ga da basisu kari ra harga masigi taibang pan ase amuka anau ba oina semlaga innau no ba mafam adu da pap lai da na hingningai ishor na amuka reverse tawbi gini haina ngasigi paradigi ekhoina uba phangre hoi masini ngasigi para conclusion da ekhoina yengma kanda Abraham's penitent and tenacious Abraham patient and tenacious plea with God on behalf of the people of Sodom should encourage us to pray for the wicked even though they appear to be in a hopeless condition of sin Abraham na Sodom sing adukki matik phatba Sodom gi damakta leple hairga ishor makoi bu kanbio makoi bu amuktang di nungsibiyo makoi bu manghan biganu haina haije kiba adumak ado nang ai ngasi Christian oidba ai khoidasu adu laigidabane hai miyoi sing aduna amuka pap tige halak ningai leitre hopeless asa yaudre makoi ge phattabagi changse adu oikre ishor na nungsibira roida haina ekoina khankraba miyoi kanglop sing adu gi damak ta phawba ekoina haijabi base darkar tai haina ngasi ge Sabbath school dagi ekoina uba phangi aduna ekoi miyoi bagi lamchati isini nausing ai mahakti oira roida ishor ge mayok da lepkhrane na ishor na su kokpira roida ma gi pap se adu ki matik henman greda ma amuka hanjin mangamla roida haina ekoina khalle adubo ekoi ge ngasi ge Sabbath school digi ekoi na tamba phangba sidi atop sing ge ishor gi damak ta haina lepang ngamdraba saitan gi mi oikraba sing adu gi phawba ekoi na haijabi pham thoe hai adubo ekoi ge prathna di always ai ge family gi damakta ai isa gi damakta ai ge singlup gi damakta ai ge relatives sagai na tai gi damakta ekoi khurum laga lai adubo isini now sing ekoi na atop sing ekoi gi outside of our church ekoi gi singlup gi mapan da lai khraba ishor bu khangdaba mi sing lambi seranarga chatlaga laiba sing charaga thaklaga ngawraga laiba mi sing mi hat mi pun tawriba sing pamna yomsin raga pik thana laikhraba singi damakta intercessory prayer makoi gi damakta haijabi ba ngangjabi ba haibse yamna darkar la ye haibse ngasi ge Sabbath school digi uba phang ishor gi apamba sidi God's interest in saving all humankind ase Abraham gi covenant digi hauki haibse ngasi gi para digi uba phang masine ngasi ge Sabbath school gi para ase tabi khraba mayam ngonda ishor na bor pibi ba oishnu mathang gi hafta da ekoi anoba lesson ga amuka una se ishor na mayam bor pibi oishnu